are you in this? Good morning, everyone. You might be. Oh, Butan ama imbada Sam is ang niya pari siya. Sahi amjalak pa siya. Fazaba meti. Sahi kungan ito yung doy di or mania. Sahi bupa salude. Pasaladi kungan doy kun mari di. Fazani si photo kapa. Kapo mo lang. Kapo ada kapo ni ba? Puro kapo ka. Ay da. Ay da. Usi ingda braba. Ano ni? Noy na makon lum na tumaga nung sasarga na pa isuro buya mida. Ano ni? Ingda braba mida. Noy na tumalay yan. Ano? Usi si tumsi pada ba ni usi ki punsi ni sang na punsi diri. Ano? Moy makon da. Disturb tawe. Kaya tawe hai bujunte. Ay na lum na tumalay ya ba. Ano ren thokla lo re. Pang singwe. Oh, may sala pasan haros sa kyan tana. Nung ay da. Ado mo di tumba siya. Mambo mama di mo di tumbi ni. Moy. Hayup moy di kadin saram ne. Ay natalo di sum. May ka ngani may ka mai tum diba. Sam khatare da. Moy mapi do na nung ma mayan si ba. Lab do nung si ga. To ai sa da ho yum. Ada saru ga de pasala ko. Ai si mo yan pare may horok pa tare moy nung kasi amadi ka ana. Tao ko ngam si ni. Tari tanani na. Moy So sala mo do. adune. Nuai ta bu thawdo ato ka thokpa leijalo moy di. Di ba ka masang na no da. Moy khuding ma masi chexe patte kanam ta ga pun yaro sangna ba yaro ma na to ba yaro kana koi gi marak ten yaro kana in thokpa yaro de ni ko Usi community ga already mai phe mo ye. Mo di. lambi di nuarane farane lambi di si orde lambi di sport ne fire ka de ji moy di masigi khonang sida parchung bum tang Han de lem ni ko. hayeng du dia sum chi sum da sajin lu wat le aduna ko saj Yourself kra. Ngun ji kra le tang. Tang ma thoi de di ko me de di. Ka de ne kaksing lam ga do si sa la ga tau ko si su ye. Anti sim mong gai ka ke sinati ne ha yen baza jen kanara mi ne Kam da de kasi na te no mo yang bu ka se. ne ba yam ma to lu bon jen za se ko jen kanara ba ne Charlie. Hi. Good morning. nang di ma pai ne ma gai Hope you get 1 million subscribers. Okay, bro. ma tam la ni ai lesson ji he ni ta ji bu gum de ji ko 찾을래. 레이첼 넌
ꯅꯪꯕꯨꯅꯦ ꯃꯣꯍꯜꯂꯣꯅꯦ ꯑꯇꯤꯌꯥꯁꯦ. ꯍꯩ ꯍꯩ ꯍꯥ ꯍꯩ ꯍꯩ. ꯑꯁ ꯖꯤꯝꯒꯤ ꯄꯣꯠ ꯆꯩ ꯍꯌꯦꯡꯈꯩꯗꯤ ꯄꯥꯏꯔ ꯆꯦꯜꯂꯛꯁꯤꯔ ꯈꯪꯗꯦ ꯁꯨꯝ ꯁꯥꯟꯅꯔꯒ ꯖꯣꯞ ꯖꯣꯞ ꯂꯥꯎ. ꯀꯦꯖꯤ 20-30ꯁꯦ ꯑꯗꯨꯝ ꯑꯥ ꯅꯨꯡꯉꯥꯏꯗ. ꯅꯠꯇ꯭ꯔꯒ ꯌꯣꯠꯀꯤ ꯊꯧꯔꯤ ꯑꯃ ꯇꯧꯔꯒ ꯄꯨꯜꯂꯒ ꯊꯝꯃꯝꯁꯤꯔꯣ ꯑꯥꯗ ꯑꯩꯈꯣꯏ ꯌꯧꯐꯝꯁꯤꯗ ꯁꯣ ꯇꯧꯔꯒ ꯁꯣ ꯂꯣꯟꯁꯤꯜꯂꯒ. ꯅꯨꯡꯉꯥꯏꯗ. ꯅꯠꯇ꯭ꯔꯒꯅ ꯆꯦꯛꯀꯣꯟꯁꯤꯡꯗ ꯍꯥꯏꯐꯦꯠ ꯆꯪꯉꯒ ꯅꯨꯡꯇꯤꯒꯤ ꯉꯥ ꯆꯦꯛ ꯈꯔ ꯂꯧꯔꯒ ꯁꯨꯝ ꯊꯥꯡꯒꯠ ꯁꯥꯟꯅꯔ ꯊꯝꯃꯝꯕ. ꯂꯩꯕꯥꯛ ꯀꯣꯠꯅꯕ ꯍꯧꯔ ꯃꯥꯜꯂꯦꯅ. ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯄꯤꯖꯅꯤꯡꯕ ꯑꯩꯒꯤ ꯑꯄꯤꯜꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯦ ꯍꯛꯆꯥꯡ ꯐꯅ ꯑꯩꯈꯣꯏꯒꯤ ꯍꯦꯜꯗꯤ ꯍꯦꯕꯤꯠꯁ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏꯒꯤ ꯍꯦꯕꯤꯠ ꯑꯃ ꯍꯛꯆꯥꯡ ꯐꯕ ꯁꯥꯖꯦꯜ ꯇꯧꯕꯒꯤ ꯍꯦꯕꯤꯠ ꯑꯃ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯍꯟꯖꯅꯤꯡꯕꯒꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯂꯥꯏꯐꯁꯦ ꯊꯥꯖꯕꯅꯤ. ꯁꯨꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯟꯅꯗꯒꯤ ꯑꯣꯜꯔꯦꯗꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯒ ꯂꯩꯕꯤꯕ ꯐꯤꯖꯤꯀꯦꯜ ꯑꯦꯛꯁꯔꯁꯥꯏꯁ ꯍꯥꯏꯇꯥꯔꯦꯀꯣ. ꯐꯤꯖꯤꯀꯦꯜ ꯃꯨꯞꯃꯦꯟ ꯇꯧꯔꯒ ꯂꯩꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯕꯨꯗꯤ ꯅꯠꯆꯗꯦ. ꯑꯩꯈꯣꯏ ꯑꯗꯨꯒ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯤꯕ ꯈꯔ ꯋꯥꯠꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯣꯏꯅ ꯁꯝꯇꯥꯏꯝꯁ ꯀꯔꯤꯒꯨꯝꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯔꯤꯒꯨꯂꯔ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯋꯥꯠꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯈꯣꯏꯅ ꯂꯥꯏꯐꯁꯦ ꯎꯔꯒꯗꯤ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯆꯦꯟꯅꯩ ꯆꯣꯡꯅꯩ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯃꯣꯏꯅ ꯉꯝꯃꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯉꯝꯒꯅꯤ ꯔꯒ ꯅꯥꯗ ꯌꯦꯛꯇꯅ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯥꯏꯇꯥꯔꯦ ꯅꯥꯗ ꯌꯦꯛꯇꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨꯒꯤ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯈꯤꯇꯪꯇ ꯑꯣꯏꯁꯨ ꯄꯥꯎꯖꯦꯜ ꯑꯃꯇꯪ ꯄꯤꯕ ꯉꯝꯃꯒꯗꯤꯅ ꯈꯟꯖꯗꯨꯅ ꯂꯥꯏꯐꯁꯦ ꯊꯥꯖꯕꯅꯤ. ꯑꯇꯩ ꯀꯔꯤꯝꯇ ꯑꯇꯣꯞꯄ ꯊꯣꯏꯗꯣꯛꯄ ꯑꯇꯩ ꯋꯥꯈꯜꯂꯣꯟ ꯂꯩꯖꯗꯦ. ꯑꯗꯨꯒ ꯑꯩꯒꯤ ꯃꯅꯤꯄꯨꯔꯤ ꯇꯦꯂꯦꯟꯁ ꯍꯥꯏꯕ ꯆꯦꯅꯦꯜꯁꯤꯗ ꯑꯩ ꯃꯌꯥꯝꯅ ꯈꯪꯖꯤꯟꯕ ꯀꯥꯟꯅꯔꯕ ꯍꯥꯏꯇꯥꯔꯦ. ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯕ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃꯁꯨ ꯑꯩ ꯊꯥꯒꯠꯆꯔꯤ ꯃꯔꯛ ꯃꯔꯛꯇ ꯃꯌꯥꯝꯅ ꯀꯥꯟꯅꯕ ꯅꯨꯡꯁꯤꯕꯤꯅ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯄ ꯌꯥꯎꯋꯤ. ꯀꯥꯟꯅꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗꯁꯨ ꯈꯛꯇ ꯑꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯪꯖꯕ ꯅꯣꯂꯦꯖ ꯈꯔ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕ ꯃꯇꯝꯗ ꯃꯌꯥꯝꯅꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯑꯦ. ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯦꯕ꯭ꯔꯤꯋꯥꯟ. ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ. ꯑꯩꯒꯤ ꯀꯣꯃꯦꯟꯗ ꯃꯌꯥꯝꯅ ꯑꯩꯅ ꯈꯔ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣꯁꯤꯡ ꯊꯥꯒꯠꯆꯕꯗ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄ ꯂꯩꯆꯤꯟ ꯌꯥꯝ ꯊꯥꯔꯤ. ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ. ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ.